2024 Lok Sabha election da BJP maithiba pinaba pandam da political party kunga tarukna alliance asigi maming India haina kobada yana kare loinana jite ge Bharat India na ngamgani haibasina coalition asigi anoba tagline oigedori tagline ge aroba warep asi ngarang numidang yamna kupna khanaraba matungda logibani khanaba adu da Maharashtra ge hanagi chief minister Uddhav Thackeray na opposition alliance asigi tagline amadi Hindi na oigedobani haina hodokhi opposition unity asigi maming asi India haibadi Indian National Developmental Inclusive Alliance हाइबसिन ओइरगनी हाइना नुमित निनी चुपना बेंगलुरु द चथरकपा ऑपोजिशन कंक्लेव अदुदा फाइनल ताखिबनी मिफम अदुदा कांग्रेस लीडर राहुल गांधी ने फोंदोखिबदा 2024 लोकसभा इलेक्शन असे मोदी वर्सेस इंडिया की लानफमनी लोइनना मायुक नगदोरिबा असे एनडीए अमदी इंडियानी नरेंद्र मोदी अमदी इंडिया की मरक्तनी मागी वखलोन अमदी इंडिया की मरक्तनी मतम सुपदा इंडिया का सोकनबा लानफम खुदिंगदा इंडिया खक्तना माई पाकलई हाइना फोंदोखि लड़ाई एनडीए और इंडिया के बीच में है, नरेंद्र मोदी जी और इंडिया के बीच में है, उनकी विचारधारा और इंडिया के बीच में है। आप जानते हो जब भी कोई हिंदुस्तान के सामने खड़ा होता है, इंडिया के सामने खड़ा होता है, तो जीत किसकी होती है कहने की जरूरत भी नहीं है। opposition political parties singna makhoi ki thona utnaba Bengaluru da hona khiba talakta BJP na su makhoi ki mapangal utnaba ki damak Delhi da party kunthraga mapan gi mifam pangthoktuna parallel show utkhi opposition front asibu akan mamong da attack tawraduna Prime Minister Narendra Modi na phongdo khibada alliance asi negativity ding phom oibana kaidunung da mai pak loi amasung India की alliance asi chengnaba BJP na luchingba alliance asi Bharat koduna thengnagadi haina phongdokhi luinana alliance asi senja thumja amadi dynasty ding phom oiraga semgatpana masigi alliance asi na India da mangjagani haina Prime Minister Narendra Modi ne makata na phongdokhi जब ये लोग कैमरे के सामने एक फ्रेम में आ जाते हैं तो पहला विचार देश के सामने क्या आता है? पहला विचार देश के लोगों के मन में यही आता है, पूरा फ्रेम देख करके देशवासी यही बोल उठता है, लाखों करोड़ों रुपए का भ्रष्टाचार। इसलिए देश की जनता कह रही है कि ये तो कट्टर भ्रष्टाचारी सम्मेलन हो रहा है, कट्टर भ्रष्टाचारी सम्मेलन हो रहा है। मसिबु काउंटर तौनबगी दमक opposition ना भारत यावबा tagline ama halokpagi mawong amadi mali mifam aduda yamna kupna khannaraba matungda opposition leader mayamgi khenaba mot kaya phongdoknaraba matungda India haina thonbagi warep asi lawrkhibani warep asi 2024 gi election asi mai pakpada India haiba ming asina kayamuk chauna opposition singda kanaba pigadori haibadumadi chawbo hangamo oiri nakalamoromda BJP na luchingba alliance asina Bharat gauragadi 2024 gi Lok Sabha gi lanfam asi India versus Bharat oigadori landi रे लांगी थौरांग लालोंग कया गलोइनना संसिलपसु लेप्त्री।